Lengak sembada yauriba kuki MLA masa masana tekchak pujagadabani KLAL Lengak sembada yaudanaबगी matangda lौखिबा वारेफकी मायोक्ता lengak semba yauriba kuki jogi MLA singna tungda thorakpa fafata pumnamaki tekchak masana pujagadabani haina kuki Liberation Army led colon KLAL na thadorokpa cherol amana phongdorakli cherol asin hai matam sangna kuki jo furufki miyoi sing miraiduna lakpagi mayokta lengak semba yaudanaba haina lौखिबा waref adu kaidongaidesu mantiknaba yaroi lengak sembada yaunaba firef lauriba kuki jo MLA singna furuf asigi miyambu namthak tawbaga loinana miyamgi mayokta leibani haina lawi apunbagi waref asi thausadana laukhalakkpa thaurang asigi mayokta KLAL na mathau taba thabak thorom sing paikhalagani miyamna lौखिबा waref ki ona tainaba mawongda lengak semba yauriba kuki jo MLA singna tungda thorakpa afafata pumnamaki tekchak punaba sem sagadabani masagi khudongchaba khara phangnabagidamak miyamgi apunba waref thausadaba amasung miyam puna lauminakhiba waref ki ona tainaba mawongda thabak tawrakli basi achuma khongthak nate Kuki Human Rights Council amadi Kuki Jo Council na sulengak sembagi thawong yaningdaba phongdorakli BJP ki central leader singna partition oiba mawongda sarkar semba yaningde nemcha kip jenda deputy CMP ba Kuki community singbu khaibung tahana bahonabani KHRC Kuki singna separate administration demand ki khongjang se lingai mara asida center ki BJP government na Manipur da popular government ama semna bala kholakliba khongthang asi Kuki Human Rights Council KHRC na kan mamong da yaningde amasung Kuki singbu sontha hanabagi partition oiba approach amani haina council asigi general secretary Thangminthang Kuki amasung information and publicity secretary Lalboy Hauki Fanina thadorokpa cherol amana hairi cherol asina makata na hairibana nemcha kibjenbu deputy chief minister ki fampi bana traga Kuki MLA singbu ministerial post piba haibasi Kuki community singi legitimate oiba apamba sing adu fangdana ba Kuki singi marakta khaibung tahandana ba honna ba thauselni maram aduna BJP ki central government gi maikei degi hairiba decision asi amu hana khantha bagal loinena Kuki miyang wi right asi manghandana ba honna biu Kuki community gi political solution asi mapung fana warusin ama purakringai mamangda government semna ba honna ba haibasi India da tribal democracy da chauna kaiba pibani maram aduna Kuki miyam na mayoknari ba kudongcha da basing amasung historical injustice sing asi kongna bagidamakta khwaidagi maru oiba solution ama oriba separate administration gi demand asi pigadabani Indiana tribal miyam da chathariba thawong sing asi lepkadabani amasung Kuki amasung makhoi gi tribe sing bu machet thugaina bagi tactics asi tokadabani Kuki miyam asi decision making process ta yahondana ba makhoi gi voice sing asi karimata tabidaba amadi karimata thawsabidri makhoi gi socio economic development asi hainingai leituna sothari loinana makhoi gi cultural identity da akiba kaya piri maram aduna Kuki miyam gi damakta separate status natraga union territory demand asi pigadabani hariba demand sing asi piba khaktana makhoi gi right amasung interest sing mapung fana ngak sen bangambada natana makhoi masagi oiba chakhot thorang sing mapung fana paikhat pangamgani hari aroibada cherol asina haribana Kuki miyam gi damak separate administration pinaba India government amasung Modi administration da taksilli loinena Kuki miyam gi masak thokpa identity culture amasung history asi India government na chapchana masak khangdabani ing 2023 gi May 3 dagi Kuki amasung Maitai ani gi marakta mapung fana tongan khaidongnabada natana history land boundary amasung culture su tongan nare Kuki amasung Maitai ani gi marakta tongan khaidongnare haibasi malem gi miyamna khanglabani hairi Kuki singi separate administration gi damakta chapchana lepli sarkar sembada yauroi Paulian Lan Haukif State asida rajniti gi oibatang taba Fibam ama purangna bahaiduna MLA YKM chana lit tawba sarkar ama semna ba governor ga unaduna claim tawkhrabasu Saikot Kendra gi MLA Paulian Lan Haukif ki maikai de gi Kuki MLA singna separate administration demand gi damakta chapchana lepli sarkar semda saruk yaroi haina ma ki extra thagalaki ba warol amada hairi MLA asina ma ki extra thagalaki ba warol aduna makhata na haikibada Kuki community singi maikai de gi tonganba distinct administrative arrangement amagi damak demand tawribasi Kuki singi safety security amasung dignity gi damaktani hariba demand asi icham chamba political autonomy ama nache Kuki community singi pokpadagi yawraklaba phongpham thoklaba hak aduni hairi henglep kendra gi BJP gi MLA lep jamang haukip ki maikai degi su Kuki community gi oina su tongan ba separate administration ama pigani haibagi jab chaba thajab ama pidriba fawa nauna semgadariba sarkar asida support tawroi haina social media da thagalakhiba warol amada hairi magna hai makha tana haikibada Kuki singi identity land amasung development kamari leinana matam kuinedagi demand tawduna laklaba Kuki state union territory asida priority pigani haina separate administration gi demand da chapchana lepi hari maraksida thadaw in pigi general secretary
ꯂꯝꯖꯊꯥꯡ ꯍꯞꯀꯤꯐꯅ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕꯅ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯌꯥꯎꯒꯗꯧꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯉꯨꯔꯁꯥꯡꯂꯨꯔ ꯁꯅꯥꯇꯦꯅ ꯃꯔꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤ ꯑꯗꯨꯒ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯦꯜ.ꯑꯦꯝ. ꯈꯧꯇꯦꯅ ꯋꯥꯏꯐꯩ ꯖꯣꯃꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯨꯀꯤꯅꯤ ꯍꯥꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯗꯕꯅ ꯏꯝꯐꯥꯜꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯏ꯫ ꯅꯟ ꯀꯨꯀꯤ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯖꯣꯃꯤ, ꯃꯥꯔ ꯑꯃꯁꯨꯡ ꯊꯥꯗꯧꯒꯤ ꯑꯣꯏꯅꯗꯤ ꯏꯝꯐꯥꯜ ꯑꯁꯤ ꯁꯦꯐ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟ ꯑꯃꯁꯤ ꯀꯨꯀꯤꯅꯤ ꯍꯥꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯅ ꯏꯝꯐꯥꯜꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯤꯡꯅꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯑꯦꯟ.ꯑꯦꯁ.ꯁꯤ.ꯑꯦꯟ ꯃꯁꯦꯜ ꯈꯨꯠꯊꯣꯛꯅꯕꯗ ꯀꯦꯗꯔ 3 ꯁꯤꯔꯦ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯥꯏꯒꯪ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯖꯣꯙꯥ ꯔꯣꯗ ꯑꯦꯔꯤꯌꯥꯗ ꯑꯦꯟ.ꯑꯦꯁ.ꯁꯤ.ꯑꯦꯟ ꯃꯁꯦꯜ ꯈꯨꯠꯊꯣꯛꯅꯕꯗ 3 ꯁꯤꯔꯦ, ꯈꯔꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯈꯨꯠꯊꯣꯛꯅꯈꯤꯕ ꯑꯦꯟ.ꯑꯦꯁ.ꯁꯤ.ꯑꯦꯟ ꯐꯦꯛꯁꯟ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯌꯨꯉꯣꯡꯅ ꯂꯤꯗ ꯇꯧꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯪꯒꯥꯃꯤꯅ ꯂꯤꯗ ꯇꯧꯕꯅꯤ꯫ ꯑꯪꯒꯥꯃꯤꯅ ꯂꯤꯗ ꯇꯧꯕ ꯑꯦꯟ.ꯑꯦꯁ.ꯁꯤ.ꯑꯦꯟ ꯑꯥꯏ.ꯑꯦꯝꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯤꯗ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯨꯉꯣꯡ ꯐꯦꯛꯁꯟꯒꯤ ꯀꯦꯗꯔ 3 ꯁꯤꯈꯤ, ꯈꯔꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯑꯦꯟ.ꯑꯦꯁ.ꯁꯤ.ꯑꯦꯟ ꯐꯦꯛꯁꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯋꯔ ꯁ꯭ꯇꯔꯒꯜꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯪꯒꯥꯃꯤꯅ ꯂꯤꯗ ꯇꯧꯕ ꯑꯦꯟ.ꯑꯦꯁ.ꯁꯤ.ꯑꯦꯟ ꯑꯥꯏ.ꯑꯦꯝꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃꯔꯨꯑꯣꯏꯕ ꯀꯣꯔꯤꯗꯣꯔ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯡꯁꯥꯎ ꯇꯥꯁ ꯔꯤꯖꯟꯗ ꯃꯄꯨꯡ ꯑꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯑꯦꯟ.ꯑꯦꯁ.ꯁꯤ.ꯑꯦꯟ ꯐꯦꯛꯁꯟ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯃꯁꯨꯡ ꯄꯥꯋꯔ ꯁ꯭ꯇꯔꯒꯜꯒ ꯃꯔꯤ ꯂꯩꯅꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯑꯦꯟ.ꯑꯦꯁ.ꯁꯤ.ꯑꯦꯟ ꯐꯦꯛꯁꯟ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯊꯣꯛꯂꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛ ꯂꯣꯏꯈ꯭ꯔꯦ꯫ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ꯫ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯂꯣꯁꯤꯗꯤꯈꯣ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯀꯦꯁ ꯂꯣꯀꯦꯜ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯁꯥꯡꯂꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯆꯍꯤ ꯑꯃꯔꯣꯝ ꯊꯝꯂꯛꯈꯤꯕ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯃꯅꯤꯄꯨꯔꯒꯤ 39 ꯁꯨꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯂꯣꯛ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯟ.ꯄꯤ.ꯑꯦꯐꯀꯤ ꯂꯨꯆꯤꯡꯕꯁꯨ ꯑꯣꯏꯔꯤꯕ ꯃꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯂꯣꯁꯤꯗꯤꯈꯣ, ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯨ ꯑꯣꯏꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ, ꯇꯥꯔꯝ 7ꯂꯛ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯔꯛꯂꯕ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯁꯨꯡ ꯑꯦꯟ.ꯄꯤ.ꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯨ ꯑꯣꯏꯔꯤꯕ ꯋꯥꯡꯒꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦꯁ ꯂꯣꯀꯦꯜ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯃꯈꯣꯏ 5 ꯑꯗꯨ ꯑꯍꯨꯝꯅ ꯕꯤ.ꯖꯦ.ꯄꯤꯒꯤꯅꯤ, ꯑꯃꯃꯝꯅ ꯑꯦꯟ.ꯄꯤ.ꯑꯦꯐ ꯑꯃꯁꯨꯡ ꯑꯦꯟ.ꯄꯤ.ꯄꯤꯒꯤꯅꯤ꯫ ꯊꯕꯛ ꯄꯥꯏꯕ ꯑꯃꯁꯨꯡ ꯑꯔꯣꯟꯕ ꯉꯥꯛꯄꯒꯤ ꯋꯥꯁꯛ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯂꯧꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯚꯔꯆꯨꯑꯦꯜꯗ ꯑꯣꯏꯅ ꯋꯥꯁꯛꯈꯤ꯫ ꯑꯦꯟ.ꯄꯤ.ꯑꯦꯐꯀꯤ ꯂꯨꯆꯤꯡꯕ ꯂꯣꯁꯤꯗꯤꯈꯣ ꯑꯃꯁꯨꯡ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯋꯥꯁꯛ ꯂꯧꯕꯗ ꯌꯥꯎꯈꯤꯕ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯒꯤ ꯍꯣꯝꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯑꯌꯥꯕ ꯐꯪꯂꯕ ꯇꯨꯡꯗ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯕ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯆꯍꯤ 2ꯒ ꯊꯥ 9ꯔꯣꯝ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯏꯝꯐꯥꯜꯗ ꯂꯥꯛꯈꯤꯗ꯭ꯔꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯅꯤ ꯑꯦꯜ.ꯑꯦꯝ. ꯈꯧꯇꯦ ꯑꯃꯁꯨꯡ ꯉꯨꯔꯁꯥꯡꯂꯨꯔ ꯁꯅꯥꯇꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤ ꯑꯃꯁꯨꯡ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏ ꯂꯣꯛ ꯚꯕꯟꯗ ꯁ꯭ꯇꯦꯛ ꯀ꯭ꯂꯦꯝ ꯇꯧꯕꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯋꯥꯁꯛ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯑꯦꯟ.ꯗꯤ.ꯑꯦꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯈꯟꯈ꯭ꯔꯕ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ, ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯕꯖꯥꯔꯚꯔ ꯇꯔꯨꯟ ꯆꯨꯒ, ꯕꯤ.ꯖꯦ.ꯄꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯗꯥꯛꯇꯔ ꯁꯝꯕꯤꯠ ꯄꯠꯇ꯭ꯔ, ꯑꯦꯛꯁ-ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ, ꯄꯥꯔꯇꯤꯁꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ. ꯁꯔꯗꯥꯅꯆꯤꯡꯕ ꯇꯤꯝ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯃꯥꯡꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤ꯫ ꯃꯈꯣꯏꯅ ꯏꯝꯐꯥꯜꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯂꯣꯛ ꯚꯕꯟꯗ ꯆꯠꯇꯨꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯦ ꯍꯥꯏꯅ ꯁ꯭ꯇꯦꯛ ꯀ꯭ꯂꯦꯝ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡ ꯈꯔꯈꯛ ꯂꯩꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯁ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯣꯔꯛꯈꯤ꯫ ꯋꯥꯁꯛ ꯂꯧꯔꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯕ ꯀꯥꯡꯕꯨꯅ ꯁꯧꯒꯠꯂꯤ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯎꯠꯅꯅꯕ ꯒꯚꯔꯅꯔꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯈꯪꯍꯜꯂꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯥꯏꯜ ꯑꯣꯐ ꯁ꯭ꯇꯔꯦꯡ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 6ꯇ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯂꯕ ꯇꯨꯡꯗ ꯋꯥꯠꯍꯧꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯐꯝ ꯀꯔꯝꯕ ꯃꯇꯝꯗ ꯃꯦꯟꯁꯤꯟꯒꯗꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯒꯁꯨ ꯍꯥꯎꯁꯇ ꯇ꯭ꯔꯥꯏꯜ ꯑꯣꯐ ꯁ꯭ꯇꯔꯦꯡ ꯎꯠꯂꯕ ꯃꯇꯨꯡ ꯃꯇꯝ ꯑꯃ ꯌꯦꯡꯂꯒ ꯃꯤꯅꯤꯁꯇꯔꯁꯤꯡ ꯋꯥꯁꯛ ꯂꯧꯒꯅꯤ꯫ ꯋꯥꯁꯛ ꯂꯧꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯗꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯏꯝꯐꯥꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯅꯤ ꯑꯦꯜ.ꯑꯦꯝ. ꯈꯧꯇꯦ ꯑꯃꯁꯨꯡ ꯉꯨꯔꯁꯥꯡꯂꯨꯔ ꯁꯅꯥꯇꯦ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯕ ꯌꯥꯏ꯫ ꯃꯈꯣꯏꯗ ꯅꯠꯇꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯂꯨꯆꯤꯡꯕ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯔꯖꯤꯠꯁꯨ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯋꯥꯁꯛ ꯂꯧꯕꯗ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯉꯁꯤ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯋꯥꯏ ꯈꯦꯝꯆꯥꯟ ꯃꯦꯇ꯭ꯔꯤꯛ ꯄꯥꯁꯅꯤ꯫ ꯃꯍꯥꯛ ꯍꯟꯗꯛꯀꯤ ꯇꯥꯔꯝ ꯑꯁꯤꯒ ꯊꯥꯔꯒ ꯑꯅꯤꯔꯛ ꯁꯤꯡꯖꯃꯩ ꯏꯁꯠꯀꯤ ꯃꯤꯍꯨꯠ ꯑꯣꯏꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯁꯨ ꯑꯣꯏꯔꯝꯂꯤ ꯑꯃꯁꯨꯡ ꯃꯃꯥꯡ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯈꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯁꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯒ꯭ꯂꯣꯕꯦꯜ ꯇꯥꯏꯀꯣꯟꯗꯣ ꯐꯦꯗꯦꯔꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯨꯟ ꯂꯤꯅ ꯂꯨꯆꯤꯡꯕ ꯒ꯭ꯔꯥꯟꯗꯃꯥꯁꯇꯔ ꯇꯔꯨꯛꯅ ꯈꯦꯝꯆꯥꯟꯗ 5ꯁꯨꯕ ꯗꯥꯟꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯇꯥꯏꯀꯣꯟꯗꯣ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯇ 5ꯁꯨꯕ ꯗꯥꯟꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯨꯠꯁꯤꯟꯅꯈꯤ꯫ 'ꯏꯟꯗꯤꯌꯥꯒꯤ
ꯗꯥꯟ ꯐꯪꯕ ꯃꯍꯥꯛꯅ ꯑꯍꯥꯟꯕꯅꯤ ꯃꯁꯥꯒꯤ ꯆꯍꯤ 34 ꯁꯨꯔꯕ ꯈꯦꯝꯆꯥꯟꯗ ꯀꯨꯝꯖꯥ 1982ꯗ ꯑꯣꯜ ꯑꯁꯥꯝ ꯇꯥꯏꯀꯣꯟꯗꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯈꯤꯕꯒ ꯃꯁꯥꯟꯅ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯃꯥꯡꯗ ꯃꯍꯥꯛ ꯇꯥꯏꯀꯣꯟꯗꯣ ꯐꯦꯗꯦꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅꯁꯨ ꯊꯧ ꯄꯨꯔꯝꯂꯦ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯁꯤꯑꯦꯝ ꯑꯦꯟ ꯕꯤꯔꯦꯟ, ꯁꯤ.ꯑꯦꯜ.ꯄꯤꯒꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯁꯤꯑꯦꯝꯑꯣ ꯏꯕꯣꯕꯤ, ꯍꯥꯟꯅꯒꯤ ꯁꯤꯑꯦꯝ ꯔꯥꯙꯥ ꯕꯤꯅꯣꯗ ꯀꯣꯏꯖꯝ, ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯨ ꯑꯣꯏꯔꯤꯕ ꯊꯣꯡꯖꯨ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯔꯖꯤꯠ, ꯕꯤ.ꯖꯦ.ꯄꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦ. ꯁꯔꯗꯥ, ꯕꯤ.ꯖꯦ.ꯄꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯝꯕꯤꯠ ꯄꯠꯇ꯭ꯔ, ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯕꯖꯥꯔꯚꯔ ꯇꯔꯨꯟ ꯆꯨꯛ, ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯂꯣꯏꯅꯕꯤ ꯌꯨꯝꯅꯥꯝ ꯖꯣꯏꯕꯂꯥ, ꯁꯤꯚꯤꯜ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯛꯄꯗ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯒꯗꯧꯔꯤ꯫